Paudam biyeng tabiribasing bu ahan bumaktada binitana taram noksa boloyna kurumjari. Hauzik paudam asigi maroy pau pijari. Kuki militant singna maitai khulsingda attack leptana jathari. Ngasi numidawairam pung taruk tagi hayeng numidawairam pung taruk phauba total shutdown lauthokre. Numi humni Chathagadaba third party engagement and contract management for operation and maintenance of waste facilities in rural area JJM Haibasigi Matangda state level training program Masidagi Hudokre. Loyana car amaga truck amaga Tengjanabada Mahiroi Taruk Sire Amana Sokle. Mapolo Birasi. Kuki militant singna left na tongan ba chingya ga taina pham singda leiba maitai khul singda chatharakiba attack makhata na chathari ngasi ayuksu Imphal East ki yangang pokpi police na konba thamna pokpi khulda makhata na nomai kapslak tuna landa rakhi ngarang numidang saiton kangsup chingkhong koktruk Payeng, Kadangban, Pumlo, Amadi, Sanjam, Sirang Dasu, Kuki militant singna kan mamong da bomb Amadi, no may kapsin dun na landarak pada, CRPF ani yaw na WDF ama asopan ng ki. Kuki sing sataraki ba lana duda kang sup singkong dalaiba, may tegi yung mapan yaw na, lantum kaya may thador ang ki. Kang sup singkong Amadi kautrukta Kuki militant sing na sataraki ba lana dut hengna na bahon na bada, hai riba security personnel sing adu sokibani. Soklaba sing adudi langjing da laiba CRPF Manipur and Nagaland sector gi QAT gi Govinda Baro amadi Francis Kamloni makhoi ani kahe na kudong thibadi nang hodre hairi adubu makhoi na sijinaba bulletproof gari di nomoi maruna panbadagi akaya toi thoki madugi mathakta Manipur Police Commando gi 407 bulletproof gari amasu chakka anida nomoi maruna panduna Ho bagi mathakta gari adugi mingsel amadi atai mafam singda nomoi maru pan bagi mami sing taba thengna ki loyana kangchup chingkhongda mai chakiba maitagi yum sing ayambana loba yadana chakhi mafam aduda mai kanaba Manipur Fire Service ki kangbuna changsinaba honabada amamba oibagi mathakta chauna khut thoknabana awaba oiki adubo ahenba Imphal West ki SPKSI Sibakantana Luchingba State Force amadi CRPF personnel sing Sangsin badagi nakalani gi marakta khut thoknaba du lab khraw matung numidang pung 12 rom tabada Fire Service ki kangbu yoksenba ngamki loinana Kuki militant sing na kablakpa bomb na Payeng koktruk amadi phumlo khulgi yum amadi lambi sing da taraki Kangsup chingkhong dana Kuki militant sing na yum mapan rom bomb plan tawdna thugaiba yauna mai tharam kibani ngarang Kangsup chingkhong da chatharakiba attack aduda drone se duna thadarakiba pokhai hodraba bomb leramba thengnaraki amaromda saiton thamna pokpi santi khongbal gi mafamda su numidang athengma phawba Kuki militant sing na landaraki adubu thoina misi mina amadi asopan gi paw lekhide Ngarang Jiriba Mayol dagi khapang na kilometer kuntaret mukchatlaga laiba Borobekra subdivision da Kuki Markulai paiba singna Borobekra relief camp ta leiriba singamadi manak napada leiriba maitai singi yum mai thaduna landarakpa thong adu security matik chana leitabadagi thokiba thodokni aduga ahanani mai thaduna hatkiba aduga angang yauna miyoi taruk mafang khangdana leiriba si pung kunmari gi manungda puthok piraktragadi akanba khongjang sangsinnaba sem saba loire haina ngasi nungthil pung ani rom taw matamda Jiri United Committee JUC na Jiri Ima Mera Paibia punba lob jimpal office da pangthokiba pawgi mipa amada JUC gi convener S Priyanandana pawmi singda phongdokhibani mana makhata na haikibada ngarang Borobekra gi thodo adu security force watpadagi thokhibani aduna Jiri Makha Bosti Jiri Muk Sotobekra Outpost Amasung Borobekra Police Station the State Force Matik Chana Thambiu Loyana Yum Mai Sakpada Yaukraba Ahalani gi Thodok Tuga Marilayana Ahaloi Rabi Nupi ama Maunaha Aniga Loyana Angang Ahum Puna Miyoi Taruk Phakiba adu Pung Kun Mari Phawbagi manungda puthokadabani Karigumba puthoktrabadi maduga Marilayana Khongjang Jangsinaba Sem Saba Loire aduga Laikhidraba Sing adugi khanbiraga mahaki imungda Sarkar gi maikai dagi tawgadaba mathau sing adu tawbiyu natrabadi aikhoi asiba hakchang lawjaroi haina S Priyanandana phongdokhi ngasi gi pawgi mifam aduda Jiribam da laiba CSO sing amadi maira paibi sing su saruk yakhi
ꯃꯊꯧꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯈꯟꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯗꯨꯁꯨ ꯂꯧꯖꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯊꯝꯖꯔꯤ ꯑꯃꯔꯣꯝꯗ ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯗꯣꯛꯇ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯉꯥꯡ 3 ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯤ ꯍꯥꯏꯅ ꯑꯦꯗꯤꯄꯤ ꯑꯥꯏꯀꯦ ꯃꯨꯏꯕꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯕꯥꯕꯨꯄꯔꯥꯗ ꯂꯩꯕ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣ ꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯖꯀꯨꯔꯥꯗꯣꯔꯒꯤ CRPF ꯀꯦꯝꯞꯇ RPG ꯌꯥꯎꯅ ꯁꯛꯇꯤ ꯂꯩꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯒ ꯂꯣꯏꯅꯅ ꯌꯨꯝ ꯀꯌꯥ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯤꯚꯤꯜ ꯄꯨꯂꯤꯁ ꯑꯃꯗꯤ CRPFꯅ ꯈꯨꯠ ꯍꯟꯈꯤ ꯃꯤꯅꯠ 95 ꯔꯣꯝ ꯈꯨꯠ ꯊꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯕꯗ ꯑꯥꯔꯝ ꯃꯤꯂꯤꯇꯦꯟꯠ 10ꯒꯤ ꯆꯥꯡ ꯊꯦꯡꯅꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯝꯕ ꯌꯨꯝꯗ ꯃꯩꯅ ꯆꯥꯛꯄ ꯃꯤꯑꯣꯏ 2ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯊꯦꯡꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯪꯈꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ RPG AK-3 SLR-2 INSAS-2 ꯄꯝꯞ ꯑꯦꯛꯁꯟ ꯒꯟ 1 ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯍꯦꯜꯃꯦꯠ ꯑꯃꯗꯤ ꯃꯦꯒꯖꯤꯟꯁꯤꯡꯅꯤ ꯑꯥꯔꯝ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ CRPFꯀꯤ ꯖꯋꯥꯟ ꯁꯟꯖꯤꯠ ꯀꯨꯃꯥꯔ ꯁꯣꯛꯄꯗꯒꯤ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯁꯥꯝꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜ CRPF ꯑꯃꯗꯤ ꯁꯤꯚꯤꯜ ꯄꯨꯂꯤꯁꯀꯤ ꯔꯤꯏꯟꯐꯣꯔꯁꯃꯦꯟꯠ ꯇꯤꯝ ꯆꯪꯁꯤꯟꯗꯨꯅ ꯖꯀꯨꯔꯥꯗꯣꯔꯒꯤ ꯑꯀꯣꯏꯕꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯑꯥꯔꯝ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ 19 ꯊꯤꯕ ꯈꯪꯗꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 2 ꯃꯩ ꯆꯥꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯛꯆꯥꯡ 2 ꯊꯦꯡꯅꯔꯛꯈꯤ ꯑꯃꯅ ꯍꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯛꯈꯤ 3 ꯑꯃꯅ ꯒꯧꯈꯥꯜ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤ ꯑꯃꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯁꯥ ꯃꯇꯣꯝꯇ ꯂꯥꯛꯈꯤ ꯍꯧꯖꯤꯛ ꯑꯉꯥꯡ 3 ꯑꯃꯗꯤ ꯅꯨꯄꯤ 3 ꯄꯨꯟꯅ ꯃꯤꯑꯣꯏ 6 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯐꯣꯡꯗꯣꯛꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ IGP K Jayantana ꯍꯥꯏ ꯁꯤꯚꯤꯂꯤꯌꯟ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯒꯅꯨ ꯃꯁꯤꯅ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯃꯥꯡꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯟꯗꯛ ꯃꯐꯝ ꯀꯌꯥꯗ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯍꯦꯟꯕ ꯇꯤꯝꯁꯤꯡꯅ ꯍꯦꯟꯅ ꯀꯟꯁꯤꯟꯕ ꯃꯑꯣꯡꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ6 ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯑꯣꯏ 6 ꯐꯪꯅꯅꯕ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ 10 ꯑꯗꯨ ꯑꯥꯔꯝ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅꯤ ꯃꯈꯣꯏꯗꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯥꯏꯕ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯐꯣꯡꯗꯣꯛꯈꯤ The Assam Rifles, the CRPF and also the civil police reinforcement has gone there and we are doing combing operations in that Jagura Chor area. And a case also has been lodged with regard to that. ngasi numidang wairam pung 6 tagi hauraga hayeng numidang wairam pung 6 phauba lup 12 ipcha pandam akomlo kese ipak kanglamai kil LLK loyalob SWA mikal aksil ERDO na pung 13 gi shutdown lauthokre hiram asiga mari lena kaisam thongda leiba International Peace and Social Advancement IPSA gi office ta pangthokpa pawgi mphama lup 12 gi spokesperson Shanta Nahakpam na hai hapta amagi mamangdagi national highway singda blockade tawduna tampakta leiriba praja sing wana ringai charakta numit kharani gi mamang da saiton da low suduna leibi maibam Sophia sahi kuntaret kobi maunaha ama kuki militant sing anomai kapslak na hatpi khibagi matangda Manipur lenga police amadi tongan tongan ba logi agencies sing na ngasi phauba karimata tawba ngamdaba thabak amata paikhalakdaba madugi matungda tongan tongan mafam singdasu kuki militant singna karimata na chungdana nomai kaptharakpa si yamna haksina lowi amadi yaningde amadi ngarang Jiribamda kuki militant singa chamjaraba chahi nauriba angang sing amadi nupi yauna punna mioi 6 thiba khangdriba sida lengakna matik chaba thorang lokhotpa ngamdaba si lup 13 ni yaningde akan mamongda condemn tawi nakal amaromda chana sabi khunda
ngarang nungsi chana leminariba phorup tangkhul ama nomaina panba siga mari lena lenga na matik chaba thorang lokhat pangamdaba dagi tangkhul gi CSO mayamna jasami lambi thingkibada lenga na chap chaba statement lokhataba si yaningde saitonda mauna hama lekhidraba tungda tongan tongan phamsingda lep palaitana landarakli yum dukan sing mai thaba micham dalan darak pa leptan zatharakli senjam chirang koktruk kadang ban singbam phamsingda drone bombing tawkiba rocket kapak pagi attack kaya satharakpa maduda chenariba singadu lengak na tawgudaba action mata lokhataba tofam thokpa mathau tawraktabadagi shutdown asi lauthokpani haina phongdokhi banasida mai sing analayeng deva karma press amadi emergency service singda konsiloi haiki namta tholok taba sibu kaishulai tana khan base akoi masi condemn tawi aduna within 24 hour akoina thamjari je ngasi dagi ojik tagi aurga pung kumari baugi manungda masigi mayam sigi oiba matik chaba step sing sagana lokotba ut lokale habatu utpiu adu utpang amdragadi makha taba manipur miyam ga punna kari agitation tawba yabage habdo madugi coordinate tawraka makha chathajarkani Jiri Bamda ngarang kuki narco terrorist sing landarakpada CRPF sing japchana thengnakhiba du terrorist muthatnaba tawpham thokpa thabakni masigumna haukiba sahi lising ani kulumdegi me ahumdegi terrorist sing thatharakhiba lana du thengnaramlabadi masi miyamna asuk wanariba si waramloi haina COCOMI na phongdorakli hiramasiga marilena ngasi lamphela leiba COCOMI office ta pangthokiba pawgi mpham amada COCOMI gi media coordinator yumkhaibam surjit na hai ngarang jiri bangi boro bekra police station gi mamangmakta da leiba jakura doda yum amadi dukan kaya kuki narco terrorist singna mai thadok lamba mai thakhiba da miyo ani amasu yaukhiduna lekidaba chahi amaram ta bangai riba angang ama yauna miyo taruk phaduna pukhibadagi hauzik phawba thiba khangda leiriba si central amadi state security force in section bawatpadagi thokibani haina lowi maramaduna leiriba central amadi state security force na kuki terrorist na phajin khiba miyo taruk adu kanba ngamnaba athuba matamda lokhapam thokpa thabak sing paikhat piu miyo sing adu karigumba kanba ngamdrabadi manipur miyamna kaidonungda tumina leithok loi phongdokhi pawgi mpham adu saru yakiba COCOMI gi assistant coordinator Joy Chandra Konthau jamna hai kuki narco terrorist singna low lok pa yadana ba amadi sahi amagi chana ba phau jeng sing lok pa ngamdana ba akan ba mawong da landa ba horakle maramaduna miyamna low lok pa da section na honabiu India lengana terrorist na satharakliba thawang asi yengduna kayam kuina lekhigadoribano tholiba lana si loishena ba terrorist sing asi muthat patangai phade India lengana lana si makha chathaba pamlibra haina hangladuna jiri bamdagi kuki singa phajin khiba miyoi taru adugi thawai kanba ngamdrabadi miyamgi akanba khongjang kaya lakani haike kunna lokhat labugi tanja adu yawrokle marum aduna aikoi iramdam sigi ireisa kudimak maru oina aikoi singa damna da leiba aikoi singi koibuda leiba law ubu singa min na pung singa aikoi law loko matam su mudu tawbiu haibese COCOMI gi satigi amukan vi angang yauna miyoi taru phagi bese aikoi central amadi state force na masi kananabagi thodangsi athu mutamda aikoi lakhut pigidabani aduga loyena mokhoi bu kallaga magi mungda sinabagi thodangsi central amadi state force lakhut piyo karigumba central force of state board mokhoi bu kanmanam dragadi manipur miyam na khantumi leithwa ha khomsi batang thamjegi Langi saitheng na biyam sing yamna wanariba chairak asida Manipur gi economic yanglan saru oiriba national highway singda economic blockade na khulai oina sinaduna demand tawriba thawang asi kudakta lepu loyana blockade ki kudong chaba loduna karbar gi sukli pairiba singna potsai gi mamal asi yoning momong da yolakpa si thengnaba mathau tare Economic and Resource Development Organization ERDO Kanglai Paki General Secretary Thorak Pasarola Mada Palibadi Pochagi Mamal Atiapakna Wanglabasu Lengaki official Singna Yangchindana Tasin Usanadana Lady Miyamasung Iramdam Kanglai Pasi Yanglaga Economic Blockade Toriba Singna Lifeline Oriba National Highway Singasida Makata Bada Economic Blockade Toduna Wahan Bidunaba ERDO Kanglai Paki Maikai de Appeal Torak Pagloena Organization Puruk Kuding Amadi Lebak Miyamda Pre National Highway Zone Ohenabasu Hairi Tabada Tuklauba Togdo Amada Tobal District Kangabokta Leba 3rd Air Brigade Mamangda
khanghauduna kapthorakpa nongmai maruna thoduna lakpa Maruti 800 amada pale hairi thodo singa se yupuma pamini kulom tabada thokibani nongmai maruna Maruti 800 MN01K 3353 adu wangjing dagi Imphal tamna lakpani makhoi singa dudi wangjing teksam lekai dagi sagol cham Rohit Singa chai kuntra nipan pa ki loina bi sagol chamong bi Bijilata Devi chai kuntra tare kaloyena masanu pa sagol cham Pirepa chai manga amadi machanu pi ningthi bi chai ani ni hairi khanghaudana kapthorakpa nongmai maru anina gari adugi maning thangba glass ta palaba matung oi thangba side ta maru ani phawdotuna chakhibani amadi laibak phabadi gari da tonglakpa singda sopana mata yahodre hairi thodo asiga marilena Rohit ki loina bi Bijilata na phongdorakpagi matungina ngasi ayupung 7:05 dagi yumdagi hospital gi damak tholakpani adubo mafam se hek yobaga makhol ama taki haina gari khamduna leiringai manak nakpada leiba dukan phamba amana aikhogi gari da maikhu kai hairakpadagi yenglubada makun ani hoba thengnakhibani tungda lekai adu club amadi maira paibi kayana laktuna yengshinbada kablak leba nongmai maru adu mafam adu duty tariba BSF na kapthorakpani haiba khangba ngamki Hiram masidagi kudakta wangjing amadi khangabo anigi apunba club maira paibi kaya gi oiba hiram masigi matangda meeting ama pangthola matung warep kaya solomina ki warep singa dugi manungda senary ba BSF jawana sigi army number posting amadi mahaki maramda miyamda khanganba senary ba BSF jawana si kudakta thabak tagi lothokpa hauji lairiba third ARB da lairiba BSF kudakta lothokpa amadi makhata na BSF jawana san sokliba gari amadi wakal leita pang khangda Hit ke imungda lupa lak manga piba habina singba warep kaya yauba memoranda amasu DC Thobalda pichen ki gari je mai khukai ne na ha ne makhulani hulin noi ne na hariba mana maning de phambani ba madi gari to kan da ling di ba madi dum gari tu wa tumjei ba madi Leiba ki irang asi kudong chaba lauraga karbar wala singa nomada changdraba yadraba polam singi mamal helna yon liba asiga marilena lengakna miyang sangbiyo haina COCOMI Students Front ki convener Ningthaujam Dana Chandrana phongdokre ngasi COCOMI Students Front na hojik tholiba irang ban blockade ki kudong chaba lauraga potchai gi mamal tangna yoliba karbar wala dukan amadi godown singda drive sathakibaga marilena Dana Chandrana makha taraduna sahi asiga October 3 da Kapen PD na potchai gi mamal miyamda yona ba thokiba order aduda dukandar singna chapchana yonbiyu ngasi nagampal alu gali amadi ngari gali da chathakiba drive aduda mamal hena yolamba amadi baragi imungda lotuna thamlamba polam singsu phagat ki hairi polam sing adu mapu singda sinaduna lengana lepa mamal da yolhanlagani asuk wari ngai charak asida pot ki mamal hena yoliba tobiganu makhatana drive asi chathaki gani haiki Madusu madu tholopa phapata dai ta khuding mak to madu akogi dukandar sina aduga akogi authority singna aduga akogi even godown chalai riba koi lamdam sila leriba supplier singna su madu gi sai dai ta se lobby ga damne apom se thamjari ada akhoi ngasi sacha matam da akogi potsi alu hai ta maruina alu si akogi yolamba matam dai dare Manipur tholiba lana si kudong chaban lauduna dukandar singna pot ki mamal wangna yoliba si imagi mairana thigatpa horagani haina imagi mairagi convener thokchom sujatana phongdokre ngasi Manipur Press Club ki thangjing hall da pangthokiba pawgi mipha amada wafam ase phongdoladuna sujatana hai Manipur ki Chief Minister na phongdokiba wafa amada kuki MLA taraga wari shanakre hairabasu kuki MLA tarana pirakhiba reply aduda ngasi phawba pakhom ama piba ngamdriba karigino Manipur ki samjaraba miyam asi lenga asna kari oina ubibage sa sangum yenglibara haibadu miyamna asengba pakhom lenga astagi pamle Manipur tholi bera ngasi matangda political party khudingma ki miyoi singna logudaba phire ama lobiba pami loinana Chief Minister sindokpa pami Delhi da chakhiba MLA tarama panasu makhoi ya pamba du phangduna mai pak na thokpirak o kariguma mai pak pa purak pangam drabadi Manipur amo hana thokpirak laganu Manipur irang hek leibaga Delhi da chanchen bagi thabak tokpiro nakhoi gi pandamadu phangnana ba hona bada nupa thonga thabak tobiyu amadi tholiba lana singa si phawba loisindana lenga asna thamliba micham miyam kaya asiana yarok law phawba tumina yengdo leiriba san takpadi micham miyam asi baligi hameng oina urabra loyana kuki militant singa taliba dimana si meitai micham miyam hatlaga phangba ngamgadoribra
कुकीसिंग तालिबा सेपरेट एडमिनिस्ट्रेशन अदु सेंट्रल लेंगाक्ता तांड्रिबा करिगिनो मसिदा अंतना मणिपुर थोलिबा लान असि खुदोंग चाबा लौदुना दुकान फामलिबा मियोय सिंगना पोट की ममल वांगना योलिबा असि अथुबा मतमदा तोकपियु करिगुंबा इमागी मैराना दुकान सिंगदा ड्राइव चथबा मतमदा पोट की ममल वांगना योलंबा थेंगनरबदी मदुदा थोरकपा फफतगी टेकचाक पुंबा दुकान फामलिबा मियोय सिंगना पुजगदबनी हाइनसु फोंदोखि National Institute of Rural Development and Panchayati Raj Minister of Rural Development Government of India Rajendra Nagar Hyderabad State Institute of Rural Development Manipur Anina Kusamaduna Third Party Engagement and Contract Management for Operation and Maintenance (ONM) of waste facilities in rural areas (JJM) Jal Jeevan Mission Haiba Asigi Matangda State Level Training Program among Asidagi Hoduna Numi Humnigi Oina Pangthokre Imphal East Porompata Leba State Institute of Rural Development Conference Hall the Pangthokpa Thoramaduda Mithukle oina saruk yaki baglo na PIC department ni makada leba junior engineer humdra muksu saruk yaki ngasagi training asida PIC chief engineer Sangrai Pau Basumo na phongdokibada training asida engineering tamba singidamak yamna maru oiba amani maramaduna engineer singna makoi capacity what personal training asi pangthokpani operation and maintenance asi yamna maru oiba component amasu oiri maintenance asi bu sem sanabagidamak phajana hona drabadi sel kaya tha darabasu project asi kanaba mai pakloi maintenance asibu phajana mapung phana tawrabadi sel pangbada natana mahai chaba oigani haiki nakalamaromda Ministry of Rural Development NIRD and PR Associate Professor Dr. R Ramesh na phongdokhibada training asigi manung chaliba Jal Jeevan Mission asibu English ni tara pandagi India da hokhiba sina ngasidi khumang sausina changsinba ngamduna lakli Manipur su mission asina chada marphu cover tawri maramasna housing operation amadi maintenance asi yamna maruiba ama oiri hariba training asda gram panchayat yauna tonga ba hiram kaya da kanaba khudong chaba kaya amasu lamdamasi PICD amadi engineering singda yamna kanaba kaya piba ngamgani haiba wafam sing phongdokhi Hokiba sahi lisingani kulumdagi me ohumdagi lamdamasa tholiba watho asna maram oiraga Laitan pokpi maning laikai dagi lanjenduna sawongbong relief camp ta lerakibi thiam amusna mapuroiba thiam ibohan bi ngarang mahaki relief camp ki kada thorianduna sikibagi thodo asigi matangda relief camp ta leriba inma singna awaba phongdoladuna amadi lengana lokholiba thabak thoram singbu pendaba phongdokduna wakami pham chathakre wakami pham aduda saruk yakibi relief camp asimakta dagi ngangbam amutombina hai tha tara pan sujilaglaw phawda lengana ikhoi yumda amu hanjil hannabagi thaba amata paikatri singda laiba yaro hairabasu tampakta sapchaba maphamada oirabasu pibiduna relief camp adumak lehalibasi kayam kuina laikhigadoribado awaba mesa mayamana wakal hakchang punamak loina phumbangnare ngarang relief camp asimaktadagi ima amasu asigumba awaba kaya si khangba ngamdabadagi masa mathanda sijakre lengana chengcha khara pibasna di yumama pubada awaba kaya ma mayoknari awatpa menaba honabada migi khulang thiduna sunaba honabada su awaba masu oiri ngasi su wafam kaya da misimina thokli aikoigi mi yaude haidana leithokpasu ngamde tholiba thodo watho asibu inthana lenga asna honare bra haibasu honade magi imung manung macha masu sokdri haibagi wakhalda magi phamadu mina munkigadore haina kolaga leibagi thongsing kudakta tokpiro soliba seriba singasi mahakmaki mamani machani manauni haiba wakhaladu khanbiyo phongdokhi
मैम से इरांजे नेमधनब सिनबीब्रा हाबिजु सिनबीदे गवर्नमेंट जिना तौलिजे माई माई मचा मसु सोक्त्रबनी हाइना तुमिन माई मागी फमदो चौकरीदो मीन मुनगी दोरे हाइना कोला कोला लेबदो अदुगी वाखंदो थादोगा सिरिजे इमानी अदगी सिरिजे इचानी सिरिजे इनाउनी हाइबे वाखंदो सिजे हाइहनिंगी सिजिमतंग दि मोइदा खंगनिंगी अदुगा सि हारगा इलो संजर Masagi yum inko laina laina relief camp ta aroiba yahip taning de isa isa yum da halaga aroiba yahip tan ma pami haina sajiwa jail pre-fabricated house relief camp ta lairiba inmate singi maikai dagi penda ba phondorakli apun bawon ba Manipur amagi dama Kanglei Women Welfare Association All Manipur Progressive Students Association apun kusan aduna ngasi sajiwa da hangli ba lenga ki pre-fabricated house relief camp ta sathakiba wakami phama da penda ba phondoloduna inmate waheng bamongbi bebe amadi Khoirom Bijeshwari na hai ngarang maktadasu sawambong relief camp ta leibi inmate ama masagi kada suicide tawduna sirambagi yamna nungai taba thodok thengnari asigumba nungai taba thodok se relief camp ta su tholok loi haningai leite maramasna relief camp ta lenga na pijaba khara charaga leihanbagi mahutta masa masagi maramda hanjil hanbiyu Relief camp asta lairiba singa si yamna nungaina lairi haina maikai kaya dagi haina rakliba wafam asi tabada thamoy yamna sawninga oi relief camp ta lairiba singa si tumba chaba khangdana awa saithen kaya mayok naduna lelibani masida inmate sing yamna nungaina leliba oi masi nungaite maramasna lengana inmate singa sigi akhanaba miyeng sangbiraga athubada yumda hanjilanbiyo haiki Wakami Pamaduda Santigi Waroshin Purakpangamba leader ama oheningi Center da Manipur miyang idama makopong nangangbang amba lusing purelama oheningi Aikoi kayang kuina relief camp ta kigani Sarkar na saba fabricated house ta leiba pamde isa isa gi leifam da leiba pami Aikoi gi mating leiba ching tamani gi Waroshin Purakpangamba leader ama leheningi haibina singba wahi sing thaba placard kya sina kibagaloyena Makoibu yumda hanzilan biyo haiba kholau kaya su lauki amadi lanasna maram oiraga laikhidraba athauba singyam phamdai kai khumnaba utki Solaba ahal lama leiba mayamate ikong dida sireda sona la ba ahal mayam ni mafam ni da makogi aroi ba mofam ohan zaning de baduna ma iyum ikong dida hanjan daraga solaba ahal mayam de makogi hawra sana fam odi ba mafam da makogi aroi ba mofam ohan biyo babung birena masi matang khang biyo haizaninge mafam masi da moina mofam oi ba do khoi pam di Sahi ani Fazlak laba Manipur thole beirang asi loisin biro haina lengang tataksin duna Kanglei Women's Welfare Association apun ba Manipur ge awan ba magidama All Manipur Progressive Students Association amadi irang asta lanjalak duna Lemram SC Girls Hostel amadi Lemram Government High School da changjapam loriba internally displaced persons singa kusamnana sinduna Lemram Kangjaibung Community Hall da ngasi wakai phamsa thakre wakai phamadu da center da Manipur miyang gidama makhau pona lawbang amba luching purelama oheningi aikoi gi mating leiba pathok pasing tam anigi Waroshin Purakpangamba leader ama leheningi aikoi relief camp ta lening dre gamena saba pre-fabricated house ta lening de gamena piba sak chaning de IDP singi awaba khangba gamena ma pami tholiba lana si loishinba ngamgadaba gamena ma pami haina thaba placard kaya susinaki loina kholau kaya su lauki wakai miphamadu gi saramoina haukiba tama panda labukta thabak suringai da kuki militant singna Nungsi haitana mihatina hatok pikraba saiton watha lambidagi sapam Sophia gi thawaina lairamlenda ingna singna leiruna ba mina ani tumina letuna Taibang mapugi ampamda thauniki loyana Sophia na laikidabagi awawa phongdoki Churachampu di Thailand dagi lanjana raktuna Lemram SC Girls Hostel da sangjapam loribi haikam asalatana phongdoki beda tholibe irang asida kuki militant singna hanjin Tengkang kaya da maitai singda landaba yaningde paliba government asna tholibe irang asigi Waroshin atuba matamda purana basin biyu lengana chanaba piraga relief camp ta chanaba piraga relief camp ta leiba leningdre masa masagi yumda handuna tangdu leitana leiba ngaman biyu haiki lamda masa tholibai
blood group ti yang tham sa tugas ini ko very assessment se tham na thank you blood group ti yang tham sa tugas ini ko very assessment se tham na lamdamas tholi bairang astamara moiraga igi mathau tarakpa miyoi singidama igi awatpa menkhanabagi pandamda kanglai pa students association KSA gi drama palak suba mapok kumonga marilena ngasi blood center janims da blood donation camp ama pangtho Nasi pangthokiba blood donation camp aduga marilena KSA gi vice president Seram Hemjit na phongdorakpada KSA na lamdamas ta leiriba hospital singda igi awat pa leiriba amadi igi mathau tarakpa miyoi singi khanuna I watana thamnanabagi pandamda kumja lising ani manga dagi hauduna ngasi phauba KSA gi miyoi singna blood donation camp ase pangthotuna lakli kumsi sahigi oina so donor yankhai na EP duna leba ki rang da sopa nang laba miyoi singna igi awat pa mayok nariba du kharadang oiraba sho menkhatpa ngamnaba pandamda ngasi gi donation camp ase pangthokpani miyamna EP duna igi mathau taba miyoi singi punsi kanbada adom su thaudang lobiyo haiki ana layangi mafam oiriba hospital da sel gi demand ka marilena akia khang poon ba yaningde Kripadasni Hospital Research Center gi lab incharge Gurumayum Romilana phongdokre ngasi Palace compound leiba Kripadasni Hospital mangda hospital asigi doctor nurse amadi staff singna phangkhiba wakem phamaduga marilena Gurumayum Romilana makhata aduna hauji lamdamas tholi beirang astamara moiraga miyam puna makham thena wana ringai charak asida miyam gi seba tawduna ana layangi thabak tawriba hospital da sakhangdaba sing laktuna sel gi demand ga marilena hospital gi thong laundrabadi bom langsilagani haiduna akia khang piribasi yaningde miyang yana layang gi lamda mathau tawriba singbo amohana ki tujung pohan biganu nungai taba kya lerabasu wari sanudana warishim purona bahona si haiki Golden Pillar Club Uziwana Sinduna Ahanba Advocate Sagolcham Jitian Meitei Memorial 6 Aside State Level Men's Open Football Tournament ngasi Nasima khacha thuzatlinga ai karigumba wafam amatam tentangna dais the lengsin biri bai kai kunujarabi singamade Golden Pillar Club Uziwana Sinduna Ahanba Advocate Sagolcham Jitian Meitei Memorial 6 SI State Level Men's Open Football Tournament ngasi Usiwa mamang lekai ibudo pakang sport complex ta Wangkhem Assembly Constituency gi MLA amadi Manipur Pradesh Congress Committee gi President Wangkhem Megachandra Maya Imphal Assembly Constituency gi hana gi MLA former Minister Dr. K. Ratan Kumar amadi lamdam adongi masak naiba miyoi kayana charuk yaduna haudokre Football hodopagi tharamaduga Malayana MPCC ki President Kaisa Mega Sandra Sigas ki warol piraduna hai Manipuri sports culture badi education na malengi miyam da lamdamasiru masak takle haiduna chawthok sariba si hojik palibalenga asna tamna tamna thugaiba horakli tungda horakadaba sanaroi singna BJP ki double engine lenga asna karishuta Tazaningai oidre sanaroi singbu yokhanaba lamdamasi tongan ba association amadi club singno honariba sida India government sports ki oiba chakot thorang singdi thadarakpa scheme kya miyamda phangandaba lenga asibu karamba welfare gi state amani haigadoribano haiki Nakalamramda Tharamadhuda Sarugya Kiba Maya Imphal Assembly Constituency ki hanagi MLA former Minister Dr. K. Ratan Kumar na phongdorakpada India ki manungda pikpa state ama ojarbasu Manipur na sana khona bada India ki soba thaudang ama lori loina Manipur ki sanaroi singna malengi sanabungda pida ama kanba ngamlibasi lekai da leiriba club macha singa sina hona jabagi mahaini amadi Manipur da hojik drug achauba iho ama Laklibasi thingnaba honabada hauji thokliba irang asigasu mari leinaribani haiki
ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯗ ꯃꯔꯝ ꯇꯥꯛꯇꯅ ꯊꯥ ꯅꯤꯄꯥꯟꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯅꯞꯁꯥꯒꯤ ꯆꯦꯡ ꯃꯤꯌꯥꯝꯗ ꯐꯪꯍꯟꯗ꯭ꯔꯕꯗꯤ ngasi tentha apunba lupna sinuna tentha khongbal da leiba tentha multiplex holda miyamna wakai pham chathakre wakai pham aduda miyamna tha kudingi cheng phangan biu miyamgi chakthung miyamda phangan biu matam chana chana cheng phangan lu miyamda cheng phangan da ba lengana miyang changbiu miyang seng phangandaba habasi miyamgi I chupani haina thaba placard kya sinaki wakai phamadu saruya kibi tentha apan baluki president M Sanatombi amadi all tentha coordinating committee ki vice chairman Tirisi Kantana Pondorapada listening ani kulumdagi December thadagi asi phauba tha 32 sigi manungda tentha gi prajana subnagi thamari khaki seng phangkhre lemoriba thani pang seng asi kadai da satkhrbage mari leina basingna amutang thijinbina prajamiyam da phanganaba honabiu Karigumba miyang githani pang sakthung asi athuba matangi manungda phangandrabadi tentha miyam akanba khongjang sing sangsinaba sem sare haiba wafam sing phongdorakhi miyam da phangnabagi da mangta mari leinaba singna angtang thijan birakandeda praja miyam gi angtang phanghanbiwa haiba wafam ji media gi thongda thamjari loinana haujiya akhoi gi athuba matamda sengji phanghanbirakta bataraga di makhata ba khongjang kaya murum changthalaga sem chana khoi gi phangna bagi da makta khongjang changchen bagi da makta sem chare haibu wafam ji thamjari Longjam Babas Nana Hodok Piramba Imoino Evergreen Society ki maruki matang na tha si November 3 2019 da Lama Gram da phangkiba pawgi mifama da phongdokiba wafam sing adugi matang da ngasi Maruki manager branch manager madi assistant manager singna miyam da sengdorakre South Barang Hall Binakandi Part 2 da phangkiba pawgi phamadu da Imoino Maruki branch manager W Prem Kumar na haikibada tha si November 3 ta Lama Gram da phangkiba pawgi phamadu Imoino Maruki miyoi mari manga khaktagi ming panduna haibi kiba wafam sing adugi matang da sengdoladuna hai riba miyoi sing adudi Longjam Babastana Sumnagi branch manager in a society asi salaibi anaba thambatani branch manager madi assistant manager singna miyam dagi khongalaki ba sempam punaba Longjam Babasna gi makutta sinaki Longjam Babasna sole operator ni sel singdok padasu Longjam Babasna ni makoi gi sumnagi pham amamam piduna maming khaktagi oina thambani haiki maram aduna sel gi matang da kanagum bai chilinaw marup mapang oja lai guru singna so aikoi miyoi khara sigi mathakta lano ubiganu aikoi gi yumda lagtuna madi Lambida unabada sel thobana singbasu tobidana pawgi phamasna miyamda haijarakle miyangi selasi babasna da karamna singdohan sige haibaromda suggestion tobirakduna tana minasi haina so appeal tawki pawgi phamasta saruk yakiba imoinu maruki branch manager Subhas Mayalambamna imoinu Evergreen Society asi karamda hodokibano amadi society asi gi manungda lairiba rules kaya gi matangda amadi babasna da sinakiba sampam sigi matangda su miyamda sengna pawdomki Mahiroi sing tongna tharokpa car amaga truck amaga thomjinabagi thodokta mahiroi taruk sire amana yamna thina sokle thodo adu Dehradun gi ONGC chokta ngasi akanba ayukta thokibani car adu truck adu maningda thomjinkhibani circle officer city Nira Sengwaina phondokibada lekhidraba mahiroi sing adu Kunal Kukreja Atul Agrawal Rishabh Jain Nabya Goel Kamakshi amasung Gunit ni haina saktaki makoi mafam aduda sikhibani Solaba Sides Agrawal na Synergy Hospital da laikanari hairi Saina ki khatang machauta leba city Johai gi sports center amada exercise tawdo leriba miyam marakta driver amana ma ki car adu mathong marang khangdana thaujilaktuna miyoi 35 hatkre aduga nipum doina sonkre haina police na haiki sahi 59 suraba driver adu police na phare hairi thaudo adu accident la natraga attack la haiba khangmangamdri People's Liberation Army PLA na sahi gi oina lebak adugi Premier Aviation Exhibition ma pangtholingaida thodo adu thokibani thodo adu matang na thijinbada tachena ma thoki haibagi wafam di phongdok na krabasu picture na traga machata na haibadi yaukide Chinese media na ngarang numidang thokiba thodo adu gi report ngasi phongnakibani
Sanabagi Pauda, Manipur Kang Association Miang Makada, Walida Wabagai, Amazon Hiala, Madi Wabagai, Kankuna Sinuna Pangtopa, Humputaruk Suba, Churchan Memorial League Kam Knock Out Open Kang Tournament, King Sanaki quarter final Mazda, LSK Wangoi Kankuna, Yumbo Walida Wabagai, Panzel Taramari Traum de Mighty Picre, Mesaduga Hamba Hapta, LSK Wangoi Kankuna, Panjil Manga Madi Walida Wabagai, Panjil Nipan Sanaki, Anishuba Hapta, LSK Wangoi Kankuna, Panjil Mapalamadi Walida Wabagai, Panjamanga, Lobangamduna, Mesasi, LSK Wangoi Kankuna, Panjil Taramari Traum de Mai Pakibani. Hojare Beda Maroy Pamkana Pijari. Cookie militants in Amaitay Kulsingda attack Lieutenant Satari. Nasi numidawaran pung taruk tagi hayang numidawaran pung taruk pauba total shutdown lauthokre. Numi humni Sathagadaba third party engagement and contract management for operation and maintenance of waste facilities in rural areas. JJM Haibasi Matang that's the level training program asidagi haudokre. Loidana car amaga truck amaga thenjinabada mahiroi taruk shire amana sokle. Nasigidi paudam pijaba matanga solution jare meng tabiri basingba mukana kurumjari.